ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯁꯥꯔ ꯔꯤꯂꯤꯐ ꯀꯦꯝꯞꯁꯦ ꯑꯩꯈꯣꯏꯒꯤ ꯕꯩꯇꯔꯥꯅꯤ ꯇꯨꯔꯦꯜ ꯑꯣꯏꯔꯛꯂꯦ ꯍꯥꯏꯗꯅ ꯄ꯭ꯔꯦꯁꯅ ꯃꯁꯤꯗ ꯁꯥꯔ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯁꯥꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯪꯖꯐꯝ ꯂꯧꯔꯒ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯒꯣꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯁꯤꯟꯕꯤꯔꯒ ꯁꯥꯔ ꯃꯁꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯀꯁꯇꯗꯤꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯔꯝ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯀꯁꯇꯗꯤꯗ ꯂꯩꯔꯤꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯑꯗꯨꯒꯨꯝꯕ ꯂꯥꯟꯖꯦꯟꯅꯔꯤꯕ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟꯁꯤꯡꯁꯤꯒꯤ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇꯁꯦ ꯁꯥꯔ ꯑꯩ ꯁꯔꯀꯥꯔꯅ ꯄꯨꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯂꯧꯏ ꯃꯣꯏꯅ ꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯑꯒ ꯃꯌꯨꯝꯗꯒꯤ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯁꯥꯗꯕꯨ ꯍꯤꯡꯉꯒ ꯂꯣꯏꯔꯦ ꯍꯤꯡꯉꯕꯗꯤ ꯍꯥꯏꯗꯅ ꯁꯥꯔ ꯃꯁꯥ ꯃꯁꯥꯗ ꯁꯦꯠꯂꯛꯏꯕ ꯂꯣꯏꯅꯔꯛꯏꯕ ꯐꯤꯔꯣꯟꯗꯨ ꯅꯠꯇꯅ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯉꯝꯗꯕ ꯑꯗꯨꯒꯤ ꯁꯤꯒꯤ ꯄꯨꯟꯁꯤ ꯃꯔꯦꯟ ꯑꯃꯅꯤ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥ ꯈꯔ ꯂꯣꯏꯅꯃꯛ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯃꯈꯣꯜ ꯑꯃ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯃ ꯇꯥꯔꯦꯅ ꯄꯨꯂꯤꯁꯀꯤ ꯁꯔꯆ ꯂꯥꯏꯠ ꯀꯥꯞꯄ ꯕꯣꯝ ꯀꯥꯞꯈ꯭ꯔꯦꯅ ꯐꯣꯡꯉꯒ ꯍꯥꯏꯕ ꯁꯨꯝ ꯑꯦꯛꯖꯥꯖꯔꯦꯠ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯃꯅꯤ ꯌꯥꯎꯔꯤ ꯄꯥꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯗꯣ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯄꯥꯕꯤꯌꯨ ꯊꯥꯔꯗꯒꯤ ꯏꯔꯥꯡ ꯑꯗꯨꯝ ꯁꯥꯒꯠꯄꯒꯤ ꯉꯥꯛꯇ ꯏ ꯂꯩꯕꯅꯤ ꯑꯗꯨꯅ ꯁꯤ ꯈꯔ ꯑꯩ ꯈꯤꯇꯪ ꯔꯦꯁꯇ꯭ꯔꯦꯟ ꯇꯧꯍꯟꯅꯤꯡꯉꯤ ꯀꯩꯅꯣꯁꯤꯡꯁꯨ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯏꯔꯥꯡꯁꯤ खरा हंधनब है तहनी Agenda number 4, calling attention. Honorable Member Shri K. Ranjit Singhana calling attention. Raise to begin. Sir, Manipur Pongba Tukti Pongba Yelam Pau Haizabatare newspaper da Chatkiba July Thagi Tang Taramapanda Pongba Dugumba Yelam Pau Duda Yamanungaita Pau Haibatare Sir Aina calling attention under rule number 77 Makada. In a move to Jeribis Sumaina heading da Yawi Relief came the Lerakiba Ahalama Susire DC da Poloi Bada Sangadava Sel Tengbang Biu Hairubada Pirak Tabadagi Miamna Kaigat Naraga Poloi Kre Basi Amna Nungaita Haibataisa I Mamangi Sesanda Subasi I Sumba Laivaktiva Togosi Talk Bakanda Sakana Karuma Policy Magi Makada Karumba Kara Paikat Pinabato View have a Simamangi Mangani do so I Matamloga Hijack Hibanetu Lobi Gidrasam Siam Naite Sar Pausies the Somana report away Hokiba July Taj the Sara Kogi Koktagi Sericulture Farmgi Campus the Saba Fabricated House the Surachanpur Tuibong the Gilan Generatuna Lerakiba Prem Kumar Koba Mio Ma Amana Hauri Bama Masama Tonda Wakalgi Lena Lakudagi Toria Laga Sigre and report Torisa July Tamanung Sidanisa Andro PSK Manung Chanba Yambem Girl Hostel da Hangba Relief Came the Lerakibi Masagi Sahi Marfuni Panlob Surabi like Hong Maning like I the Kundrak Wong Kumuduni Laimakobi Nupi Amasu Wakal Yelena Tana Lai Hidresa Masigi Matakta Sar Hogi Moirang da Hangwa Relief came Amadu Suyam Nahawari Nupi Angang Dileraba Adugumba Nahama Tori Alaga Sige Torumbadagi Relief came to the lady of Miamna Tengna Badagi Kalhui Havagi Watok like her. The Nasumina report Torisa Relief came say Hogi Baitarani Turel Oirakle Haidana Press Namasida report Tori Marak Sidasar Amna Huziki Like Hidava Ahan Sanskar Tobungam Hidava Hibatare Masimoyang Kuno Mamang Sabal Mandok Relief came the Changja from Lodana Lerakpa Masagi Sahi Humbudrago Humdo Suraba Pawakzao Ikai Maka Lekai Dagi Ahibam Ibotum Biko Ahal Masu Wakal Lainana Naduna Lake Hidre Haina Pausi Sidasa Sumaina report Toi Hairiba Sahi Humdrahum do Suraba Wakal Lainana Naraga Lake Hidraba Ibotum Bigi Sigi Sanskar Tobugi Matomum Tobugi Matang the Nikabar the Toris Sir, Akoi Huzik relief came the
चंजफम लौरगा लैरिबा मियोइसिंगसी गवर्नमेंट ऑफ मणिपुर सरकार ना सिंबीरगा सार मसी लैरिबनी अदुना सरकार की कस्टडी दे लैबगा चप माने मरम अदुना सरकार की कस्टडी दे लैरिबा लाइबक थीरबा अदुगुंबा लांजेनरिबा डिस्प्लेस पर्सन सिंगसी अफ फतगी दायित्व से सार आई सरकार ने पुफम थई हैन लवे सिगुंबा फिबम अमा लैना लैना सार चैरकसिदा अहल सि लैखिद्रे लैखिदबा अहन सिगी धर्म की ओइबा मथौ मंगम क्रिमेशन तौननबा होनबदा सार तंगाई फदना चंगदबा यादबा सेनफम खरदंग कंसन डीसी दुदा पीबीयू हाइदना रिलीफ कैम्प दुबु अखोइगी चलाइरिबा मतेंग पांगिबा भलंटियर सिंगना हाइजरुबा मतमदा पैसा लेते न पीरकते हाइबसि ताबदा सार अखोइ थमोइ सोनिङाइ ओइबा हाइबा तारे सार मे अहुमदगी हौरखिबा अदुगुंबा लाइबक थिबा थौदोकसिदा हुजिक मी लिसिंग यांखै मापन समथिंग देयर इज 60,000 पीपल बोट कम्युनिटी की डिस्प्लेस पर्सन होना सार अखोइ लेंगाकना सेंबीबा अदुगुंबा रिलीफ कैम्प दा चंगजफम लौदना लैरिबनि सार मोइन सिगुंबा लाइबक थीबा थौदोकसि थोअगा मयुमदगी चेलकपा मतमदा मसादबु हिंगगा लोइरे हिंगबदि हाइदना सार मसा मसादा सेलैबा लोइना रैबा फिरोंदु नतना अतैदि लोइनमक मैना तुमना चाखरबनि हाबसे अखोइ लोइना खंगे रिलीफ कैम्प दा लैरिसे सार कनासु लैनिंगमोय हिंगदबा यादबा तंगाई फदना लैनिंगमगनि पैसा पाइबा मी पाइदबा मी चप मानखरे मैना लोइनमक तुमना चाखरब अदुन कर्म पैसा पाइरगदि सरकार की रिलीफ कैम्प दा लैरोय भारादा लैबनि खंगदे नत्रगा खंगना चानबगी मफमदा लैरंबसु यायबा सार अदुना सार मसी यामना करि हाइने अखोइ ओरसु ngawgani सा अदि सुनोमगा मचा मसुगा नोंग युबा युमदा ओरसु हाक्तंग मिकुप अमतंग पथादन लैजरंबा मदुगी पुनसिगी महावदु पुंहोंग होंग्रे सा मबुक थन्न चाबा फंगबोय फंगदबोय हुजिक रिलीफ कैम्प दा लैरिबा हाइबदि ngamdaba अदुगी सिगी पुनसि मरेन अमनि करिगुंबा कांदा सा लायेंगनबा नारकपा मतमदा लायेंगनबा पैसा लैतबगी खुदोंग चादबा मयाम मचा मसुसिंग लाइक लाइसु फजना तमनबा ngamdabagi वाखलगी ओइबा नुंगाइतबा देन मैना तुमना चाखरबा अदुगुंबा मपा मपुना थंबिरंबा मफमदुदा अमुक करंबा मतमदा हल्लगा अखोइबु करमायना तो अमुक हन्ना लैबा ngamgigatra हाइबगी सिगुंबा वाखन नुंगाइतबा मयामसिना मरम ओरगा सा होय हाउस द फमिबा मेंबर खुदिंबा ओरगासु वाखल लैना नादबा अमत यावरोय स्वाइगी एरिया सिदा अइना सरकार की अटेंशन ड्रॉ तौजनिंगी बसे सार की थ्रुदा अखोइना सार नारक येलको मतमदा अखोइ सरकार की हेल्थ की कार्ड पीरी अदुगा प्राइम मिनिस्टर की अदुगुंबा भारत की प्राइम मिनिस्टर की आयुष्मान भारत कार्ड पीरी मदुना लायेंग जगनी हाइदना लैबदौना तौबसि मसि चुमोय कार्ड से सार अखोइ मयामना खंगी अनाबा मखन तोंगान तोंगानबा लैनागी पैसा असुकदगी हेना चटपा यादे हाइबा लिमिटेशन लै मदु आइगी केंद्रदा थौदो कया अमा थोखरे असीबा कया अमा यावखरे अनाबा कया अमा कनखरे मदुदा आई मुन्ना खंगबनि सार अदुना लुरिबदि गवर्नमेंट ना कार्ड पीरिबदुना लायेंग जगनी हाइदना लाइथोगा लैबसिदि सार मसी आई तोहनिंगदे हिदा कराइदगी लैगनी अनाबा येंग चटपा कांदा मदुदा चटननबगी एक्सपेंडिचर कराइदगी लौरुगनी हाउसिदि थंबिग्रे मी अमदा लुपा लिसिंग अमा हुजिकागी लिसिंग अमा कैदरोनी था 35 सुजले अदुना सार आइना सुमाइना थमजनिंगी सिगुंबा थौदोकसिंग से थोलकपा मतमदा आदि अवाबा मायोकनदनबा सरकार सिना करी करी पॉलिसी पाइखली सिमा आई हंगनिंगी सा डीसी ना असीबा खुदिंगमक डीसी की पॉकेट तगी पैसा पुथोगा मथौ मंगम तौ संस्कार तौ न पीबा इसे सा मदु पीबा ngamoi डीसी ओइरे हाइदना मदु ओइरोय मदु पीननबगी दमकता सरकार की तोंगानबा पॉलिसी अमा अखोइ सेंबीबा ताय हना आई खंगनिंग अदुना सिगुंबा लाइबक थीबा थौदोकसे मसी मियोइबा हाइबसिदि सा सीबा नाबा इसदि लमन तोनना लैरगुमनि अखोइ सिदा फमिबा मिपुं खुदिंबक नोंगदि लोइना चटकदोरिबनि अखोइ मतमगी वानी क्वेश्चन ऑफ टाइम अदुबु सा हुजिक लाइबक थीबा थौदोकसिदा लांजेनरगा रिलीफ कैम्प दा लैरिबसिंग असिदि सा ईश्वरना पिरकपा मतम यौद्रिङैदा से मसा मतोंदा सुइसाइड तौबा यावखरे सीननबा होनरंबा यावखरे मियोइ कया जुलाई थासिदा थोकिबा ममांग थादा
ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯃꯛꯇꯗ ꯃꯤ 10ꯒꯤ ꯃꯊꯛꯇ ꯂꯩꯈꯤꯗ꯭ꯔꯦ ꯁꯥꯔ ꯅꯍꯥ ꯑꯣꯏꯔꯤꯕ ꯀꯌꯥ ꯋꯥꯈꯜꯅ ꯂꯩꯅꯥ ꯑꯣꯏꯔꯛꯄꯗꯒꯤ ꯃꯁꯤ ꯈꯜꯂꯨꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯅꯔꯦꯕꯜ ꯂꯤꯗꯔ ꯑꯣꯐ ꯗ ꯍꯥꯎꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯁꯥꯔꯒꯤ ꯈꯨꯠꯊꯥꯡꯗ ꯈꯪꯖꯅꯤꯡꯉꯤꯕꯁꯦ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯏ ꯂꯣꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯄꯣꯂꯤꯁꯤꯒꯤ ꯃꯈꯥꯗ ꯃꯣꯏꯁꯦ ꯁꯤꯒꯨꯝꯕ ꯑꯋꯥꯐꯝꯁꯦ ꯇꯥꯍꯟꯗꯅꯕ ꯀꯔꯤ ꯀꯔꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯌꯥꯕꯒꯦ ꯀꯔꯤ ꯀꯔꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯤꯒꯗꯧꯔꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯪꯅꯤꯡꯕꯗꯒꯤ ꯃꯁꯤꯒꯤ ꯃꯣꯁꯟ ꯑꯁꯤ ꯑꯩꯅ ꯃꯨꯞ ꯇꯧꯖꯔꯤꯕꯅꯤ ꯁꯥꯔ ꯊꯦꯡꯛ ꯌꯨ Honorable Chief Minister in charge of Home Statement Thambigani. Honorable Speaker, sir. Honorable Member, K. Ranjana Pukut Piraiba, Ziki Bishnupurda, Lake Hidaba, Ahibam Gotombi, Magi Matang, the Quigi Poloiba, Nanganaba Paisa, PPD, and a Toriba, Sigamatangsi, Labak Chibani, Samasi. Masaki sahi humbudrago humdo ishruba hani ma laiki da basi adu mayam puna ma dum nugaiti adu basi particular case gi matang da di sibaga hek khudak da paisa pi ba du de koi government gi process ama leibani na madugi khudak gi di nangde du same day da 18 July the magi pangthoe aduga 18 July pung ahum makhai da 19 July 18 July the moi pung ahum makhai the moi application thale formality tongna ba aduga 19 July the 11,000 pira kan da poloi gi bani jiki pau se panbi gi ba hoyan pau mana sumagi same paper du da ko gi jiki committee du na seng tokpa Yaubani. This is an application of submit to Roduga to the Mating Panga Honage. Directly, sir, gay advice logger and Uncle Pung Ohum Makai. Otherwise, the application should submit to Zaki. Polo Bagi Paisa, Polo the committee, Natraga Nodel officer Hana Piu Haikivalite, and I like guide this one. Sir, media Kara. Loitong natin. Kung police ki makholam nongoy makholam tare na police ki searchlight kapa. Boom ka kre na phone ga ba. So exaggerate tong na bo na ba. Ama niyaw ri. Pabiyo sige hai ba ka ba nung di he ho ba dei pabiyo thar da gi. Irang adum sagat pa gi nga ta ilib. Aduna sikhara ai kitang restaurant to honingi. Ona kano sing media gi sin naw sing. Irang si Kara handana bahida. Yang tahuning. Adam atamnana taubudong taubama ui machine kitang nungai ti aduna si paper si same paper si adum sentok khabani paper cutting yaw ka khunja singna aina haje ningi di sigi nate relief camp da leiba sai honorable member na sabi kanana lening gani kanana nungai gani adu relief camp da leira kan da leikida ba punamak irang sina maram moira kan da Haina loina taina busulan gani. So you akoi relief camp da leite busu dum loina leite ba yauri. Hoi relief camp da leite bu singi kari awat pai koi hujik relief camp da gi amna honorable suge sar ngai bam na khoi gi kaino gi makha na PM ke BY gi makha da mioi lishin taruk gi mathak da skill training pi Skill training period in Manunga listening to the people that me Chamagi, 91 di Mapanda, my employee Tavok Pangaga Satkre. So I don't know lip came the labor, Makal Makagi entertainment gi, football, Narang to the Moregi, Angang Sing Sasing, my football club Tokani Haidana. I don't know, lip came said the alternate day. Aduga interaction to holakan moige awada pare ile da dongna bai koi kan honajari kasai gi medical gi haibi gi budo akoi hafta amada anirak khoi doctor sing
ꯑꯗꯨꯒ ꯅꯔꯁꯁꯤꯡ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯠꯂꯒ ꯁꯥꯔ ꯆꯦꯛ ꯇꯧꯔꯤ ꯃꯗꯩꯗ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯅ ꯄꯤꯕ ꯌꯥꯕ ꯍꯤꯗꯥꯛꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯍꯤꯗꯥꯛ ꯄꯤꯔꯝꯃꯤ ꯉꯔꯥꯡꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐꯀꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯈꯟꯅꯕ ꯃꯇꯝꯗ ꯍꯤꯗꯥꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯖꯟ ꯑꯧꯁꯗꯤ ꯑꯅ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯌꯥꯝꯅ ꯍꯣꯡꯅ ꯂꯩꯕ ꯖꯒꯥ ꯑꯃ ꯂꯩ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯍꯤꯗꯥꯛꯁꯨ ꯑꯗꯨꯝ ꯐꯪꯍꯟꯅꯕ ꯁꯦ ꯅꯍꯥꯟꯃꯛꯇꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔ ꯀꯤꯁꯟꯒꯤꯗ ꯒꯣꯔꯃꯦꯟꯅ ꯄꯤꯔꯤꯕ ꯍꯤꯗꯥꯛꯇꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯤꯗꯥꯛ ꯗꯥꯛꯇꯔꯅ ꯄꯤꯔꯛꯄꯗꯒꯤ ꯂꯩꯕ ꯐꯪꯗꯦꯅ ꯇꯧꯕꯗꯒꯤ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯁꯦꯡꯁꯟ ꯑꯦꯃꯥꯎꯟꯗꯨ ꯊꯥꯒꯠꯂꯛꯑꯒ ꯗꯤ ꯁꯤꯅ ꯁꯦꯡꯁꯟ ꯑꯦꯃꯥꯎꯟꯗꯨ ꯊꯥꯗꯣꯛꯑꯒ 1,80,000ꯒꯤ ꯍꯤꯗꯥꯛ ꯑꯩꯈꯣꯏꯒꯤ ꯊꯥꯏꯃꯟꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯑꯗꯨꯝ ꯃꯦꯀꯞ ꯇꯧꯏ ꯑꯗꯨꯅ ꯑꯩꯅ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔꯒꯤ ꯈꯨꯠꯊꯥꯡꯗ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯗ ꯑꯃꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯍꯤꯗꯥꯛ ꯀꯔꯤꯒꯨꯝꯕ ꯐꯪꯗꯕ ꯒꯣꯔꯃꯦꯟꯅ ꯄꯤꯕꯗ ꯐ꯭ꯔꯤꯗ ꯄꯤꯕꯗ ꯌꯥꯎꯗꯕ ꯑꯗꯨꯒꯨꯝꯕ ꯍꯤꯗꯥꯛ ꯂꯩꯔꯒꯗꯤ ꯃꯗꯨꯒꯤ ꯂꯩꯅꯅꯕ ꯗꯤ ꯁꯤꯁꯤꯡꯗ ꯔꯤꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏ ꯗꯤ ꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯅ ꯁꯦꯡꯁꯟꯗꯣ ꯇꯧꯔꯒ ꯑꯗꯨꯝ ꯍꯤꯗꯥꯛꯇꯨ ꯂꯧꯕ ꯌꯥꯅꯤ ꯍꯥꯏꯕ ꯃꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯔꯤꯂꯤꯐꯀꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗꯩꯗ ꯍꯧꯖꯤꯛ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯅꯤꯔꯛ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯀꯝꯄꯜꯁꯔꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯥꯔꯠꯇꯨꯅ ꯀꯔꯤꯗꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯄꯣꯠꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯦꯟꯈꯠꯅꯕ ꯍꯧꯖꯤꯛ ꯉꯔꯥꯡ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯔꯤꯝꯁ ꯑꯃꯗꯤ ꯖꯦꯅꯤꯝꯁꯇ ꯑꯅꯥꯕ ꯄꯨꯈꯠꯂꯛꯄ ꯃꯇꯝꯗ ꯄꯨꯈꯠꯂꯛꯄꯗꯨꯗ ꯌꯥꯝꯅ ꯀꯩꯅꯣꯅꯤ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔ ꯁꯥꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯤ ꯔꯤꯂꯤꯐꯇ ꯂꯩꯔꯝꯃꯤꯅ ꯃꯣꯏ ꯑꯅꯥꯕꯗꯨꯒꯤ ꯁꯪꯕ ꯂꯥꯛꯄꯗ ꯐꯥꯎꯗ ꯃꯣꯏ ꯆꯥꯅꯕ ꯊꯛꯅꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒꯤ ꯑꯋꯥꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯨꯁꯨ ꯑꯩꯈꯣꯏ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯦꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯕꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯃꯗꯩꯗ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯃꯥꯒꯤ ꯑꯦꯁꯤꯁ ꯇꯧꯅꯅꯕ ꯃꯤ 2 ꯑꯗꯨꯒꯤ ꯃꯗꯨꯒꯤ ꯆꯥꯕ ꯊꯛꯄ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯂꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯐꯣꯔꯃꯦꯜ ꯑꯃ ꯏꯟꯁꯇ꯭ꯔꯛꯁꯟ ꯇꯧꯖꯈ꯭ꯔꯦ ꯑꯗꯨꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯧꯖꯤꯛꯀꯤ ꯀꯥꯔꯠꯇꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯐꯝꯗ ꯁꯤꯖꯤꯟꯅꯔꯦ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯃꯐꯝꯗ ꯗꯤ ꯁꯤꯗꯒꯤ ꯇꯧꯔꯀꯥꯟꯗ ꯄꯤꯅꯅꯕ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯤ ꯑꯗꯨꯅ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯁꯤꯡ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯅ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯃꯥꯒꯤ ꯍꯥꯟꯅ ꯂꯩꯐꯝꯗ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅꯁꯨ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯆꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯁꯥꯔ Honorable Chief Ministerna ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯌꯥꯝꯁꯤꯒꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯈꯣꯠꯂꯤ ꯍꯥꯏꯅ ꯊꯝꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯃꯗꯨꯒꯤ ꯇꯧꯗꯕꯗꯨꯗꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯃꯦꯠꯁꯤꯡꯅ ꯑꯗꯨꯝ ꯁꯤ ꯁꯣꯏꯗꯅ ꯁꯥꯔꯅ ꯁꯤꯟꯕꯤꯔꯒ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯊꯝꯕꯤꯔꯤꯕꯅꯤꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯥꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕ ꯗꯤ ꯁꯤꯒ ꯇꯥꯟꯅꯔꯒ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯤꯗꯣ ꯁꯥꯔ ꯃꯃꯥꯡꯒꯤ ꯀꯩꯅꯣꯗꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯍꯧꯕꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯕ꯭ꯔꯥ ꯂꯩꯈꯤꯗꯕ ꯂꯥꯏꯕꯛ ꯊꯤꯕ ꯁꯤꯒꯨꯝꯕ ꯊꯣꯛꯂꯛꯄꯒꯨꯝꯕꯒꯤ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄ꯭ꯂꯁ ꯑꯩꯈꯣꯏ ꯍꯣꯏ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯍꯤꯟꯗꯨ ꯙꯔꯃ ꯍꯥꯏꯒꯗ꯭ꯔꯥ ꯃꯩꯇꯩ ꯙꯔꯃ ꯆꯠꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤꯁꯨ ꯁꯣꯔꯥꯗ ꯀꯔꯃ ꯍꯥꯏꯕ ꯑꯗꯨꯝ ꯕꯣꯠ 2 ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯃꯗꯨꯒꯤ ꯆꯨꯝꯅ ꯈꯛꯀꯤ ꯃꯥꯒꯤ ꯀ꯭ꯔꯤꯃꯤꯌꯦꯁꯟꯒꯤ ꯀꯔꯤꯒꯤ ꯇꯧꯕꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯃꯤꯌꯦꯁꯟ ꯄ꯭ꯂꯁ ꯃꯥꯒꯤ ꯀꯔꯃ ꯁꯦ ꯁꯣꯔꯥꯗ ꯂꯩꯔꯤ ꯑꯃ ꯂꯩꯔꯤ ꯃꯃꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯁꯥꯔ ꯑꯩꯗꯤ ꯏꯁꯥꯁꯤ ꯏꯐꯦꯛ ꯇꯧꯔꯕ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯃꯅꯤꯅ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ ꯁꯥꯔ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯈꯤꯗꯕ ꯃꯤ 10 ꯍꯦꯜꯂꯦ ꯃꯗꯨ ꯔꯤꯂꯤꯐ ꯀꯦꯝꯞꯕꯨ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯗꯨꯒꯤ ꯀ꯭ꯂꯕꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯩꯔꯤꯕ ꯑꯃ ꯇꯧꯔꯒ ꯇꯉꯥꯏ ꯐꯗꯅ ꯂꯨꯄꯥ 10,000 ꯄꯤꯕ 10 ꯄꯤꯕ ꯇꯧꯔꯒ ꯀꯔꯃꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯁꯤꯟꯕꯁꯨ ꯌꯥꯎꯏ ꯁꯥꯔ ꯑꯗꯨ ꯉꯝꯃꯛꯇꯕꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯅ ꯃꯗꯨ ꯁꯔꯀꯥꯔꯒꯤ ꯄꯣꯂꯤꯁꯤ ꯑꯃ ꯑꯣꯏꯅ ꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯌꯥꯗꯅ ꯂꯥꯛꯑꯀꯥꯟꯗ ꯁꯤꯕ ꯅꯥꯕ ꯑꯗꯨꯒ ꯀꯔꯃꯒꯤ ꯃꯇꯥꯡꯁꯤꯗ ꯁꯥꯔ ꯄꯣꯂꯤꯁꯤ ꯑꯃ ꯑꯣꯏꯅ ꯗꯤ ꯁꯤꯗ ꯃꯦꯅꯦꯖ ꯇꯧꯅꯕ ꯄꯣꯂꯤꯁꯤ ꯑꯃ ꯑꯣꯏꯅ ꯁꯤꯟꯕꯤꯌꯨ ꯑꯗꯨ ꯍꯧꯖꯤꯛꯃꯛ ꯁꯥꯔ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯗ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯑꯅꯥꯕ 2 ꯄꯨꯈꯠꯂꯛꯇꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯤ ꯁꯥꯔ ꯍꯣꯠꯅꯕꯗꯤ ꯍꯧꯖꯤꯛꯁꯨ ꯉꯔꯥꯡꯁꯨ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯔꯛꯏ ꯑꯩ ꯇꯦꯂꯤꯐꯣꯟ ꯄꯥꯏꯍꯧꯗꯕ ꯔꯤꯂꯤꯐ ꯀꯦꯝꯞꯒꯤ ꯑꯩꯈꯣꯏꯒꯤ ꯔꯕꯤ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯑꯃꯅ ꯇꯧꯔꯛꯇꯅ ꯍꯥꯏꯔꯤꯁꯤ ꯁꯥꯔ ꯑꯪꯀꯜ ꯑꯩꯈꯣꯏ ꯉꯝꯗ꯭ꯔꯦ ꯇꯧꯕ ꯌꯥꯕ ꯇꯧꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯗꯤ ꯁꯤꯗ ꯆꯠꯂꯨꯕ ꯃꯇꯝꯗꯁꯨ ꯄꯩꯁꯥꯁꯤ ꯂꯩꯇꯦ ꯍꯥꯏꯔꯦ ꯑꯩꯅꯁꯨ ꯍꯥꯏ ꯗꯤ ꯁꯤꯅꯗꯤ ꯀꯗꯥꯏꯗꯒꯤ ꯄꯤꯔꯨꯅꯤ ꯁꯔꯀꯥꯔꯒꯤ ꯄꯣꯂꯤꯁꯤꯒꯤ ꯃꯈꯥꯗ ꯗꯤ ꯁꯤꯁꯤꯡꯗꯨꯗꯤ ꯑꯦꯛ ꯇꯧꯒꯗꯕꯅꯤ
ꯍꯥꯏꯗꯅ ꯁꯤꯒꯨꯝꯕ ꯑꯣꯅꯔꯦꯕꯜ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅꯗꯤ ꯌꯥꯝꯅ ꯊꯝꯕꯤꯔꯤ ꯗꯤ ꯁꯤꯒ ꯇꯥꯟꯅꯔꯒ ꯇꯧꯔꯒ ꯈꯣꯠꯂꯒꯗꯤ ꯍꯥꯏꯕꯤꯔꯤ ꯑꯗꯨ ꯗꯤ ꯁꯤꯗ ꯆꯠꯂꯨꯕ ꯀꯥꯟꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯗꯤ ꯁꯤꯒꯤ ꯔꯦꯁꯄꯣꯟꯗꯨ ꯁꯣꯝꯗꯒꯤꯗꯤ ꯍꯥꯏꯔꯒꯁꯨ ꯑꯁꯣꯝꯗꯗꯤ ꯔꯦꯁꯄꯣꯟꯗꯨ ꯐꯠꯇꯕ ꯁ꯭ꯋꯥꯏꯁꯤꯃ ꯀ꯭ꯂꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯃꯇꯝꯅ ꯂꯣꯏꯔꯀꯥꯟda ꯑꯋꯥꯕ ꯃꯔꯛꯁꯤꯗ ꯂꯩꯇ꯭ꯔꯀꯥꯟꯗ ꯀꯔꯃꯒꯤ ꯀꯔꯤꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯅꯕꯒꯤ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯈꯥꯗ ꯁꯤ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯍꯥꯎꯁꯁꯤꯗ ꯊꯝꯕꯤꯌꯨ ꯁꯥꯔ ꯑꯗꯨ ꯈꯛꯇꯪ ꯊꯝꯖꯒꯦ ꯁ꯭ꯄꯤꯀꯔ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯀꯛꯆꯤꯡꯒꯤ ꯑꯣꯏꯅ ꯇꯧꯔꯦ ꯋꯥꯔꯤꯁꯦ ꯀꯛꯆꯤꯡꯒꯤꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅꯁꯨ ꯃꯥ ꯅꯣꯂꯦꯖ ꯂꯩꯇꯕ꯭ꯔꯥ ꯑꯩ ꯁꯤ ꯂꯣꯏꯔꯒ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯒꯦ ꯀ꯭ꯔꯤꯃꯦꯁꯟꯒꯤ ꯑꯃ ꯑꯗꯨꯒ ꯀꯔꯃꯒꯤ ꯁꯔꯥꯗ ꯀꯔꯤ ꯀꯔꯤ ꯇꯧꯅꯅꯕꯒꯤ ꯄꯥꯔꯁꯟ ꯑꯃꯗ ꯂꯨꯄꯥ ꯂꯤꯁꯤꯡ 50,000 ꯄꯤꯁꯦꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯑꯣꯜꯔꯦꯗꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ 30,000ꯗꯨ ꯃꯉꯣꯟꯗ ꯅꯣꯂꯦꯖ ꯌꯧꯗꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩ ꯃꯗꯨ ꯁꯤ ꯍꯥꯎꯁꯁꯤ ꯍꯧꯖꯤꯛ ꯑꯩ ꯑꯗꯨꯝ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯃꯉꯣꯟꯗ ꯏꯟꯁꯇ꯭ꯔꯛꯁꯟ ꯇꯧꯒꯦ ꯑꯗꯨꯒ ꯍꯥꯟꯅ ꯐꯪꯈꯤꯗꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀ꯭ꯂꯦꯝ ꯇꯧꯕꯤꯕ ꯌꯥꯅꯤ ꯑꯩꯈꯣꯏꯒꯤ ꯀꯔꯃꯒꯤꯗꯤ ꯂꯤꯁꯤꯡ 50,000ꯗꯤ ꯄꯤꯁꯦꯅ ꯑꯩꯈꯣꯏꯒꯤ ꯑꯣꯜꯔꯦꯗꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯂꯩꯈ꯭ꯔꯕꯅꯤ ꯊꯦꯡꯛ ꯌꯨ Agenda number 5.